Lamphel da laiba United Committee Manipur UCM ge office da Sakhangdaba Singna Ngarang Numidang bom langsinduna Pokhaihankhre loinana nongmai round kharasu kapsilamkhre Lamphel police station ge kha thangba maikai da panglap laptana leiriba UCM ge office asimakta da chahi asige February 13 da Sakhangdaba Singna mai tharamduna office ki maru oiba che changkaya amangata nanghankhiba leikibani ngarang Sakhangdaba Singna amuka hana chathakhiba atek adu numidangi pung 8 makhai khara helakpada thokibani bom pokhaibagi thodok aduda asok apan yauhaudrabasu office ki building da akayatoi amadi gate ta bom machet na panbagi mafam kaya lehenki thodok adu thokiba ikan kanadana Manipur police ki ADGP Kailun Kom IG Tempting DIG Herojit SP Imphal West yauna makok thombu police ki official kaya mafam adu da laktuni yengsinki loinana mafam adu bu police na question duna thamlaba matung thizin humjin baga loinana forensic science ki kangbu ma laktuna yengsinki thodok adu kanana kari maram bidamak chathakibano haiba haujikpa ki oina di khangba ngamdri adu moinamak ngasi UCM gi oina nauna thopu da basing khanana bagidamak General Assembly Mikhal pangthokadabani ngarang thokiba thodok asina maram moiraga UCM gi loisang da General Assembly Mikhal pangthokpa yadabana maram moiraga ngasi Imphal gi North AOC da leiba Hotel Imphal da Mikhal pangthoktuna UCM gi nauna thopu gadabasing khankhre hairi